Matamgi Manipuri Wari channel asibu tabiriba khwai pumnamakpu taramna okjari ngasi sumhausagom The Love Curse kungani thoi suba tangkak amo puduna lagjari mayam punna taminarasi imung anigi yanabagi matung ina dosilanga Oscar gagi lohongbagi matam sulepkri animagtu mahi makha tamthaba mo jatnakigadawani yam athuba matamda lohongba matam lepkhibani dosina dimagi punsi adumna oirakani nongmata khalude hawjuk phawama lohongdore haiba masana phawthajadri lohongba naksilakbagi makhoigi imung irang langli phaneng phirol yonbi singso sel pibagi majani matang jare pot yen hawrage matagom yumduda mathang mathang lakpa lepte mandom chamem thoiga machi eni gaso arakba khoding leiseli dusilanda pakjagadaba janagadaba khanduna adubu dusiladi nongmata sighajai sifami haina khanbasu yawde maramdi adugumbagi maramda madi ka hena sukhangde sande numit ko ibaga Rebecca ga Melita ga so lakladuna dusila hoida lagle mayam phirol khanbirududa ani dusu yawde chanchan Rebecca na bani na so khara khanmina rose akhoi benamda pakjagadawdo Melita na indomcha pakjabai wadi benawda paktaba leiroida loi hek pakjarani Rebecca na set pachambada phajaraso mangona comfortable oigidaba oina khanbana phari among phin banungai de kainaga khutnaga paira chatkidongmidani aduni eisu khalise phanik mapana ibigase ready made oina tawbiri se duini is ai biam haita badongna samsai kidabaini kaino seradi dum hairakani aduni ichana haiba chum mawoidadi hana dawna ne pangnai lebe yadri anoba lifestyle ama hongadawni loina haina honagadawni chak ensang thongmudi phajana hairabro khara di hairaklabani chachingaidadi mapung phan hairanida ini do nokladuna nahan ahan bathong numit kya ensang do chahawdaba noi nera bang thibani ahan boyni kaino dude adui matung reidi babunga ka kagan hawi haidude phiyon biduso wari sambadu yawsilakli kaisu khalunuse ichasidi tapna thongaga hairakadawni nanemna kuna sunungsinaba heitade heita hainane thamoi seng hekta hai aduda moina hektane nang chaya ponte angang oidi tawrini haina khanjasani ahalamana haibada ilu dharmada kairunu machadum khalamadawani imau kaise nungsikraboni adubudi iche manembokdubudi hekengbada khange mingi phatanaba kaya tawgadaba midanati ichasibudi kaisu wareda akhoina nupi moibagi haijenpham thokpada tambi hawbani asumna hek nganna luhongni su khangnudabanina angangni khandana kemta su tambi hawdre yom panbagi matam sibagi matam ekhoina tamba ngamde hainari duni magi laibakta tamkhrabani ko Melita Rebecca don saladuna ekhoina ngahar ma haina kibado amon me milai dena ekhoi mayam dei mana ingan ngana yom panina haibdo ina chummadra sa Melita na hairakliba wandada Rebecca sunok laduna mana ga supan paloina biat ka tawki dai ni siba yam taning jena bani noi hom chaba ya kai kai no khara sema o chalo nini su bija khinaba mapana thabak suri basing se so waram lani ahom de kitchen na changnakle Rebecca ga Melita kana chau hauri dusilani dum phamdana leiri sigumba kase khara yeng salo law khara hinaba adum phamdeng dana leerno yare haiba sarno phajana hama basema aide dum mado yumda hawga jar leiraga dum jani nawana nong bhado horo hayade haida haranga lore ma hairamni mangon dum hawane mawana yam luna tawbidu jani da chaka inbidoi poni nong simandana puka thanana doctor poni kaige mina chak inbase nei puk thanbra dusilana khangawdana haidorakpaduda Melitana aidem de inji khangde aide khoi mana naringeida inbibudi inbikre adu naribanina anirak inbada dum oida chaklamaga ahawma mayam yaraso mina inbase puk thande ai Melita Rebecca ga chamana hairi kanana ilibana wonda de wari ni is chingneida chakayam imikramale dosila nokladuna ikai raptawna khut ka hamanda khai ahawda loi faw elini angang macha dawne wow chakchai romance fawge nupa thokpada maching phattabada romance haibada Oscar da henjin mangam kanam leiroi side tanjadu Oscar gi ko lakli Melita na
ꯑꯣꯁꯀꯥꯔ ꯑꯣꯏꯔꯝꯃꯅꯤ ꯈꯪꯉꯦ ꯑꯆꯪꯕ ꯃꯤꯒ ꯋꯥꯔꯤ ꯁꯥꯟꯅ ꯌꯥꯗꯦ ꯍꯥꯏꯗꯣ ꯗꯨꯁꯤꯂꯥ ꯀꯣꯜꯗꯣ ꯄꯥꯏꯈꯠꯂꯦ ꯀꯩꯗꯧꯔꯤꯒꯦ ꯃꯆꯥ ꯆꯥꯛ ꯏꯜꯂꯤꯅꯦ ꯅꯠꯇꯦ ꯆꯧ ꯍꯧꯔꯤꯕ ꯃꯅꯤꯇꯥꯒ ꯔꯦꯕꯦꯀꯥꯒ ꯌꯦꯡꯅꯔꯒ ꯅꯣꯛꯂꯤ ꯅꯪꯅ ꯍꯧꯔꯤꯔꯣ ꯆꯥꯅꯤꯡꯉꯦ ꯀꯥꯏꯗꯩꯅꯣꯗ ꯑꯩ ꯍꯩꯇꯦ ꯆꯧ ꯍꯧꯕ ꯐꯥꯎꯕ ꯍꯩꯇꯕ ꯍꯩꯇꯦ ꯂꯨꯍꯣꯡꯕ ꯇꯣꯛꯑꯁꯦ ꯍꯥꯏꯔꯣ ꯆꯠꯂꯣꯍꯦ ꯆꯧ ꯍꯧꯕꯕꯨ ꯑꯩ ꯍꯩ ꯅꯪ ꯍꯩꯇ꯭ꯔꯁꯨ ꯌꯥꯔꯦ ꯑꯗꯨꯗ ꯅꯠꯇꯦ ꯑꯩ ꯀꯩꯝꯇ ꯍꯩꯇꯦ ꯆꯥꯛ ꯊꯣꯡꯕꯁꯨ ꯂꯨꯍꯣꯡꯕ ꯃꯇꯝꯁꯦ ꯈꯔ ꯁꯥꯡꯗꯣꯛꯈꯤꯁꯦ ꯑꯩ ꯐꯖꯅ ꯑꯝꯇ ꯇꯝꯃꯛꯈꯤꯒꯦ ꯑꯩꯅ ꯅꯪ ꯂꯧꯗꯣꯏꯁꯦ ꯆꯥꯛ ꯌꯦꯟꯁꯥꯡ ꯊꯣꯡꯅꯕ꯭ꯔꯣ ꯍꯌꯦꯡꯋꯥꯏ ꯍꯩꯔꯒ ꯑꯗꯨꯝ ꯊꯣꯡꯉꯒ ꯂꯣꯏꯔꯦ ꯑꯩꯈꯣꯏ ꯃꯥꯁꯨ ꯂꯩ ꯆꯤꯆꯦꯁꯨ ꯂꯩ ꯑꯩꯁꯨ ꯂꯩ ꯑꯩꯈꯣꯏꯅ ꯑꯗꯨꯝ ꯊꯣꯡꯉꯒ ꯂꯣꯏꯔꯦ ꯑꯗꯩꯗꯤ ꯑꯩꯗꯤ ꯅꯨꯡꯁꯤꯕꯅ ꯂꯣꯏꯔꯅꯤ ꯃꯌꯥꯝꯅ ꯀꯩꯗꯧꯕꯩ ꯅꯨꯡꯁꯤꯔꯣꯏꯗꯣꯏꯅೋ ꯅꯪ ꯌꯥꯝ ꯀꯨꯏꯅꯁꯨ ꯂꯩꯗꯧ ꯅꯠꯇꯦ ꯍꯌꯦꯡꯋꯥꯏ ꯆꯥꯎꯔꯒ ꯑꯗꯨꯝ ꯍꯩꯖꯔꯛꯇꯣꯏꯅꯤ ꯑꯩꯅ ꯇꯥꯛꯄꯤꯗꯣꯏꯅꯤ ꯇꯨꯀꯠꯆꯩꯍꯦ ꯍꯌꯦꯡꯋꯥꯏ ꯆꯥꯎꯔꯒ ꯀꯥꯏꯅ ꯃꯆꯥ 이반이 luhong도ꯏꯁꯦ ꯀꯨꯏꯗ꯭ꯔꯦꯅꯦ ꯑꯩꯗꯤ ꯅꯨꯃꯤꯠꯇꯣ ꯉꯥꯏꯕ ꯉꯝꯗ꯭ꯔꯦꯗ ꯑꯩꯗꯤ ꯌꯧꯍꯟꯅꯤꯡꯗꯕꯅ ꯂꯣꯏꯔꯦ ꯀꯩꯗꯧꯕꯩ ꯗꯨꯁꯤꯂꯥ ꯌꯨꯝ ꯊꯥꯗꯣꯛꯀꯅꯤ ꯈꯟꯕꯩꯁꯨ ꯅꯨꯡꯉꯥꯏꯇꯦ ꯑꯗꯩꯗꯤ ꯂꯨꯍꯣꯡꯕꯒꯤ ꯃꯤ ꯃꯌꯥꯝ ꯃꯥꯡꯗꯒ ꯊꯣꯛꯇꯣꯏꯗꯣ ꯈꯟꯕꯗꯁꯨ ꯏꯀꯥꯏꯖꯩ ꯑꯁ ꯑꯩꯗꯤ ꯃꯤ ꯃꯌꯥꯝ ꯃꯃꯥꯡꯗ ꯐꯝꯕꯗꯨꯅꯤ ꯉꯥꯏꯕ ꯉꯝꯗ꯭ꯔꯤꯁꯦ ꯅꯪꯅꯒ ꯃꯁꯛꯀ ꯏꯐ ꯐꯖꯈꯩ ꯊꯣꯛꯂꯛꯂꯒ ꯂꯩꯒ ꯀꯣꯏꯕꯗꯨꯅꯤ ꯑꯩꯅ ꯃꯤꯠꯅꯒ ꯀꯣꯏꯇꯥꯟ ꯇꯥꯟꯅꯔꯒ ꯌꯦꯡꯗꯣꯏꯁꯦ ꯑꯗꯨꯃꯥꯏꯅꯒ ꯌꯦꯡꯉꯛꯑꯕ ꯑꯩꯗꯤ ꯌꯨꯝꯗ ꯍꯦꯛꯇ ꯆꯪꯈꯤꯗꯧꯅꯤ ꯑꯁ ꯇꯧꯗꯧ ꯃꯥꯜꯂꯦ ꯄꯣꯠꯂꯣꯏꯒ ꯊꯥꯡꯒꯠꯂꯒ ꯒꯞꯒ ꯆꯪꯈꯤꯗꯧ ꯃꯥꯜꯂꯦ ꯅꯪꯒꯤ ꯃꯤꯍꯨꯜ ꯃꯇꯥꯗꯨꯒ ꯑꯩꯈꯣꯏ ꯄꯣꯠꯂꯣꯏꯒ ꯁꯦꯠꯂꯣꯏ ꯀꯩꯅꯣ ꯍꯥꯏꯁꯤꯕꯣ ꯒꯥꯎꯟ ꯁꯦꯠꯇꯣꯏꯔꯣ ꯐꯅꯦꯛ ꯁꯦꯠꯇꯣꯏꯕ ꯉꯁꯥꯏꯗꯩ ꯊꯕꯛ ꯌꯥꯝ ꯂꯩ ꯍꯥꯏꯔꯒ ꯀꯩꯗꯧꯔꯤꯕ ꯇꯧꯔꯤꯌꯦ ꯋꯥꯔꯤꯅ ꯅꯪꯒꯤ ꯈꯣꯟꯖꯦꯜ ꯉꯥꯏꯍꯥꯛ ꯇꯥꯔꯒ ꯄꯣꯊꯥꯡꯒꯦꯅ ꯇꯧꯔꯛꯄꯅꯤ ꯃꯤꯅ ꯃꯤꯠ ꯅꯥꯔꯅꯤ ꯇꯧꯔꯣ ꯊꯕꯛꯇꯣ ꯑꯩꯁꯨ ꯀꯩꯅꯣ ꯈꯤꯇ ꯆꯥꯎꯈꯤꯒꯦ ꯄꯪꯆꯥꯃꯨꯛ ꯆꯥꯁꯜꯂꯨꯅꯨ ꯕꯣꯝ ꯑꯃꯨꯛ ꯃꯥꯜꯂꯒ ꯂꯥꯛꯀꯅꯤ ꯂꯥꯛꯇꯣꯏꯅꯤ ꯕꯣꯝ ꯐꯤꯒꯔ ꯇꯥꯅꯕ ꯈꯔ ꯁꯦꯝꯈꯤꯒꯦ ꯍꯣ ꯁꯦꯝꯃꯣ ꯅꯪ ꯀꯨꯁꯤ ꯇꯧꯔꯣ ꯊꯝꯃꯒꯦ ꯐꯣꯟ ꯊꯝꯈ꯭ꯔꯕ ꯃꯇꯨꯡ ꯔꯦꯕꯦꯀꯥ ꯍꯣꯏꯒ ꯀꯩꯅꯣ ꯈꯔ ꯆꯥꯃꯤꯟꯅꯔꯒ ꯔꯦꯕꯦꯀꯥ ꯃꯦꯂꯤꯇꯥ ꯍꯣꯏꯁꯨ ꯗꯨꯁꯤꯂꯥꯒꯤ ꯍꯥꯞꯀꯗꯕ ꯐꯅꯦꯛ ꯐꯤꯔꯣꯜꯅꯆꯤꯡꯕ ꯂꯣꯏꯁꯤꯟꯕ ꯊꯨꯞꯆꯤꯟꯕꯤꯕ ꯇꯧꯔꯝꯂꯒ ꯆꯠꯅꯈ꯭ꯔꯦ ꯂꯨꯍꯣꯡꯕ ꯅꯨꯃꯤꯠꯇꯨ ꯈꯔ ꯈꯛꯇ ꯉꯥꯏꯔꯤ ꯑꯗꯨꯕꯨ ꯗꯨꯁꯤꯂꯥꯗꯤ ꯀ꯭ꯂꯥꯁ ꯆꯠꯂꯤ ꯃꯥꯒꯤ ꯗ꯭ꯔꯥꯏꯚꯔꯅ ꯃꯥꯕꯨ ꯆꯦꯛꯁꯤꯟꯅ ꯊꯤꯟꯗꯣꯛ ꯊꯤꯟꯖꯤꯟ ꯇꯧꯔꯤ ꯗꯨꯁꯤꯂꯥꯁꯨ ꯌꯥꯔꯤꯈꯩ ꯌꯥꯝ ꯆꯦꯛꯁꯤꯟꯅ ꯆꯠꯂꯤ ꯊꯅꯜꯁꯨ ꯊꯦꯡꯅꯔꯕꯁꯨ ꯀꯩꯁꯨ ꯍꯥꯏꯔꯛꯈꯤꯗ꯭ꯔꯤ ꯑꯗꯨꯕꯨ ꯄꯦꯟꯗꯕ ꯅꯨꯡꯉꯥꯏꯇꯕ ꯃꯤꯠꯌꯦꯡꯗꯤ ꯑꯗꯨꯃꯛ ꯌꯦꯡꯂꯤ ꯃꯣꯅꯤꯀꯥꯁꯨ ꯏꯀꯥꯏꯕꯣꯏ ꯀꯩꯕꯣꯏ ꯍꯥꯟꯅꯒꯨꯝ ꯀꯧꯔꯛꯈꯤꯗ꯭ꯔꯤ ꯑꯣꯁꯀꯥꯔꯒ ꯂꯨꯍꯣꯡꯅꯅꯤ ꯈꯪꯕꯒ ꯃꯣꯅꯤꯀꯥ ꯑꯌꯥꯝꯕ ꯃꯇꯝꯗ ꯗꯨꯁꯤꯂꯥ ꯎꯕꯗ ꯊꯩꯔꯒ ꯆꯦꯟꯕ ꯍꯥꯏꯗꯣ ꯍꯦꯛ ꯌꯧꯔꯦ ꯗꯨꯁꯤꯂꯥꯗꯣ ꯀ꯭ꯂꯥꯁ ꯂꯣꯏꯔꯒ ꯊꯣꯛꯂꯛꯄꯅꯤ ꯗꯤꯄꯛꯅ ꯑꯣꯏꯅ ꯃꯥꯕꯨ ꯉꯥꯏꯗꯨꯅ ꯂꯩꯔꯝꯃꯤ ꯗꯨꯁꯤꯂꯥ ꯗꯤꯄꯛ ꯂꯩꯔꯝꯕꯗꯨꯗ ꯃꯁꯥꯗꯣ ꯈꯧꯇꯛꯆꯥꯏ ꯗꯤꯄꯛꯅ ꯍꯥꯟꯅ ꯗꯨꯁꯤꯂꯥꯕꯨ ꯀꯧꯔꯛꯂꯤ ꯕꯦꯅꯥꯎ ꯑꯩꯅ ꯅꯪ ꯂꯧꯔꯛꯀꯦꯅ ꯍꯥꯏꯈ꯭ꯔꯕꯅꯤ ꯑꯩꯒ ꯆꯠꯈ꯭ꯔꯁꯤ ꯂꯥꯛꯑꯣ ꯗꯨꯁꯤꯂꯥ ꯀꯔꯤꯁꯨ ꯈꯟꯗꯕꯒꯤ ꯃꯑꯣꯡ ꯎꯠꯇꯨꯅ ꯑꯗꯨꯃꯛ ꯒꯥꯔꯤ ꯇꯣꯡꯈꯠꯂꯛꯂꯤ ꯒꯥꯔꯤ ꯁꯨꯝ ꯊꯧꯔꯛꯂꯒ ꯌꯨꯝꯂꯣꯝꯗ ꯆꯠꯇꯅ ꯃꯐꯝ ꯑꯃꯗ ꯂꯥꯛꯂꯤ ꯑꯅꯤꯃꯛ ꯋꯥ ꯑꯝꯇ ꯉꯥꯡꯅꯗꯦ ꯇꯨꯃꯤꯟ ꯂꯩꯅꯩ ꯃꯐꯝꯗꯣ ꯁꯨꯝ ꯂꯥꯞꯊꯣꯔꯛꯄꯗꯨꯗ ꯗꯨꯁꯤꯂꯥꯅ ꯊꯣꯡꯅꯥꯎꯗ ꯍꯥꯏꯐꯦꯠ ꯌꯦꯡꯊꯣꯛꯂꯒ ꯍꯪꯂꯛꯏ ꯀꯥꯏꯗ ꯆꯠꯇꯣꯏꯅꯣ ꯑꯆꯤꯛꯄꯗ ꯅꯪꯒ ꯋꯥꯔꯤ ꯑꯝꯇ ꯁꯥꯕ ꯄꯥꯝꯃꯤ ꯗꯨꯁꯤꯂꯥ ꯗꯤꯄꯛꯇ ꯉꯛꯅ ꯌꯦꯡꯂꯛꯂꯤ ꯗꯤꯄꯛꯅ ꯋꯥ ꯃꯈꯥ ꯇꯥꯗꯅ ꯒꯥꯔꯤ ꯑꯗꯨꯝ ꯊꯧꯔꯒ ꯂꯥꯛꯂꯤ ꯁꯨꯝ ꯊꯧꯔꯛꯄꯅ ꯑꯆꯤꯛꯄ ꯆꯤꯡꯌꯥꯒꯤ ꯂꯝꯄꯥꯛ ꯑꯃꯗ ꯈꯥꯝꯗꯨꯅ ꯃꯈꯣꯏ ꯑꯅꯤ ꯀꯨꯝꯊꯔꯛꯇꯨꯅ ꯐꯝꯂꯤ ꯗꯤꯄꯛꯅ ꯋꯥꯔꯤ ꯍꯧꯗꯣꯔꯛꯂꯤ ꯕꯦꯅꯥꯎ ꯅꯪꯕꯨ ꯃꯄꯣꯛ ꯑꯃꯒꯤ ꯋꯥꯔꯤꯕꯨ ꯊꯥꯖꯕ꯭ꯔꯅꯦ ꯗꯤꯄꯛꯀꯤ ꯈꯪꯉꯥꯏ ꯍꯥꯏꯔꯛꯄ ꯋꯥꯍꯩꯗꯨꯗ ꯗꯨꯁꯤꯂꯥ ꯏꯉꯛꯉꯛꯅ ꯗꯤꯄꯛꯇ ꯌꯦꯡꯂꯛꯂꯤ ꯗꯤꯄꯛꯅ ꯑꯃꯨꯛ ꯃꯈꯥ ꯇꯥꯔꯛꯂꯤ ꯂꯥꯡꯂꯦꯟ ꯄꯥꯔꯤ ꯑꯅꯤꯒꯤ ꯋꯥꯔꯤ ꯅꯪꯅ ꯀꯃꯥꯏꯅ ꯈꯪꯉꯤꯕ ꯅꯪ ꯄꯨꯝꯅꯃꯛ ꯅꯤꯡꯁꯤꯡꯕ꯭ꯔꯣ ꯀꯃꯥꯏꯅ ꯇꯧꯕꯅꯣ ꯍꯥꯏꯔꯣ ꯗꯗꯥꯁꯨ ꯈꯪꯕ꯭ꯔꯣ ꯑꯩꯗꯤ ꯈꯪꯗꯦ ꯅꯤꯡꯁꯤꯡꯕꯁꯨ ꯂꯩꯇꯦ ꯃꯄꯣꯛ ꯑꯃꯒꯤ ꯋꯥꯔꯤꯁꯨ ꯊꯥꯖꯔꯨꯗꯦ ꯑꯗꯨꯕꯨ ꯑꯩꯈꯣꯏ ꯀꯀꯥꯒꯤ ꯗꯥꯏꯔꯤ ꯄꯥꯔꯨꯕꯗꯒꯤ ꯑꯩ ꯏꯁꯥ ꯏꯊꯟꯇ ꯆꯃꯝꯅꯔꯤ ꯑꯩꯁꯨ ꯈꯪꯗꯦ ꯏꯁꯥ ꯏꯊꯟꯇ ꯋꯥꯍꯪꯁꯦ ꯄꯥꯎꯈꯨꯝ ꯐꯪꯗꯅ ꯆꯃꯝꯅꯔꯤ ꯃꯄꯣꯛ ꯑꯃꯒꯤ ꯋꯥꯔꯤꯗꯤ ꯊꯥꯖꯔꯨꯗꯦ ꯑꯗꯨꯕꯨ ꯗꯗꯥꯕꯨ ꯎꯔꯨꯕꯗꯒꯤ ꯑꯩ ꯊꯥꯖꯕꯗꯤ ꯐꯥꯎꯔꯛꯂꯤ ꯃꯄꯣꯛ ꯑꯃꯒꯤ ꯋꯥꯔꯤꯗꯣ ꯀꯔꯝꯅ ꯗꯗꯥꯕꯨ ꯑꯩꯅ ꯇꯥꯏꯕꯪꯗ ꯎꯗ꯭ꯔꯤꯉꯩ ꯃꯪꯂꯥꯟꯗ ꯇꯣꯏꯅ ꯎꯏ ꯑꯩꯒꯤ ꯃꯪꯂꯥꯟꯒꯤ ꯒ꯭ꯌꯥꯟ ꯇꯥꯗꯕ ꯋꯥꯔꯤ ꯑꯃꯗ ꯗꯗꯥꯁꯨ ꯇꯣꯏꯅ ꯌꯥꯎꯏ ꯑꯩꯒꯤ ꯃꯤꯅꯨꯡꯁꯤ ꯈꯪꯗꯕ ꯏꯇꯧꯗꯨꯅ ꯗꯗꯥꯕꯨ ꯇꯠꯇꯅ ꯍꯣꯠꯄꯤꯈꯤ ꯗꯗꯥꯅ ꯋꯥꯕ ꯃꯇꯧꯗꯨꯅ ꯇꯥꯏꯕꯪ ꯐꯥꯎꯔꯛꯂꯕ ꯃꯇꯝꯗ ꯃꯪꯂꯥꯟꯗ ꯎꯈꯤꯕ ꯗꯗꯥꯒꯤ ꯃꯑꯣꯡ ꯃꯇꯧꯗ ꯅꯨꯡꯉꯥꯏꯇꯕ ꯑꯃꯗꯤ ꯅꯨꯡꯁꯤꯕ ꯐꯥꯎꯈꯤ ꯁꯪꯁꯥꯔꯁꯤꯗ ꯂꯩꯔꯝꯅꯤ ꯂꯩꯔꯝꯃꯣꯏ ꯈꯪꯗꯅ ꯃꯪꯂꯥꯟꯗ ꯑꯗꯨꯝ ꯉꯥꯎꯖꯗꯨꯅ ꯂꯥꯛꯈꯤ ꯑꯗꯨꯕꯨ ꯇꯥꯏꯕꯪꯗ ꯗꯗꯥꯕꯨ ꯑꯍꯥꯟꯕ ꯎꯠꯆꯕ ꯃꯤꯀꯨꯞꯇ ꯑꯩ ꯇꯁꯦꯡꯅ ꯉꯛꯏ ꯍꯔꯥꯎꯕ ꯅꯨꯡꯉꯥꯏꯕꯅ ꯁꯥꯏꯐꯝ ꯈꯪꯈꯤꯗꯦ ꯑꯗꯨꯗꯤ ꯅꯪ ꯍꯧꯖꯤꯛꯇꯤ ꯇꯁꯦꯡꯅ ꯊꯥꯖꯔꯕ ꯅꯪꯁꯤ ꯑꯅꯧꯕ ꯃꯄꯣꯛꯅꯤ ꯍꯥꯏꯕꯁꯦ ꯍꯥꯟꯅꯗꯤ ꯊꯥꯖꯔꯝꯗꯦ ꯗꯗꯥꯕꯨ ꯎꯈꯤꯕ ꯅꯨꯃꯤꯠꯇꯁꯨ
ꯃꯄꯣꯛꯀꯤ ꯋꯥꯔꯤ ꯊꯥꯖꯔꯨꯗꯦ ꯑꯗꯨꯕꯨ ꯑꯩꯅ ꯗꯗꯥꯕꯨ ꯅꯨꯡꯁꯤꯔꯨꯕꯗꯒꯤ ꯆꯩꯊꯦꯡ ꯐꯪꯂꯕ ꯃꯇꯝꯗ ꯊꯥꯖꯈꯤ ꯑꯩꯁꯦ ꯇꯁꯦꯡꯅ ꯃꯄꯣꯛ ꯑꯃꯒꯤ ꯅꯨꯡꯁꯤꯁꯥ ꯐꯪꯅꯕꯅꯤ ꯍꯥꯏꯅ ꯅꯨꯡꯁꯤꯁꯥ ꯐꯪꯅꯕꯅꯤ ꯑꯩ ꯑꯋꯥꯕ ꯇꯥꯒꯅꯤ ꯈꯪꯅ ꯈꯪꯅ ꯗꯗꯥꯕꯨ ꯅꯨꯡꯁꯤꯕꯗꯤ ꯂꯦꯞꯄꯨ ꯍꯥꯏꯕ ꯌꯥꯈꯤꯗꯦ ꯑꯩꯒꯤ ꯅꯨꯡꯁꯤꯕꯗ ꯑꯩꯒꯤ ꯑꯣꯏꯔꯣꯏꯗꯕ ꯅꯨꯡꯁꯤꯕꯗꯣ ꯈꯪꯂꯕ ꯐꯥꯎꯕ ꯗꯗꯥꯒꯤ ꯋꯥꯈꯜꯗꯤ ꯀꯥꯎꯕ ꯂꯩꯈꯤꯗꯦ ꯗꯗꯥꯒꯤ ꯁꯛꯇꯝ ꯎꯔꯒ ꯊꯃꯣꯏ ꯃꯩꯆꯥꯛ ꯄꯨꯕ ꯍꯦꯜꯂꯛꯂꯦ ꯃꯇꯨꯡꯗ ꯈꯥꯡꯕ ꯉꯝꯕꯒꯤ ꯄꯥꯡꯒꯜ ꯂꯩꯇꯗꯨꯅ ꯗꯗꯥꯗ ꯅꯨꯡꯁꯤ ꯑꯩꯅ ꯐꯣꯡꯈꯤꯕꯅꯤ ꯑꯩꯕꯨ ꯉꯥꯛꯄꯤꯌꯨ ꯗꯗꯥ ꯑꯩ ꯁꯣꯏꯈ꯭ꯔꯦ ꯄꯥꯞ ꯆꯦꯜꯂꯕꯤ ꯃꯄꯣꯛ ꯑꯣꯏꯕꯅ ꯄꯨꯝꯅꯃꯛꯁꯦ ꯑꯣꯏꯈꯤꯕꯅꯤ ꯁꯥꯕꯗꯨꯒꯤ ꯆꯩꯊꯦꯡꯗꯨꯅ ꯅꯪ ꯍꯧꯖꯤꯛ ꯇꯁꯦꯡꯅ ꯋꯥꯕ꯭ꯔꯥ ꯇꯁꯦꯂꯥ ꯄꯥꯎꯈꯨꯝ ꯄꯤꯗꯅ ꯗꯤꯄꯛ ꯇꯦꯡꯂꯛꯂꯤ ꯑꯩꯗꯤ ꯅꯤꯡꯁꯤꯡꯕꯁꯨ ꯂꯩꯇꯦ ꯊꯥꯖꯕꯁꯨ ꯐꯥꯎꯔꯨꯗꯦ ꯑꯗꯨꯕꯨ ꯍꯧꯖꯤꯛ ꯅꯪꯒꯤ ꯋꯥꯔꯤ ꯇꯥꯎꯔꯒ ꯑꯩꯅ ꯄꯥꯈꯤꯕ ꯗꯥꯏꯔꯤꯗꯨꯒꯅ ꯃꯔꯝ ꯑꯣꯏꯔꯒ ꯊꯥꯖꯕ ꯐꯥꯎꯔꯤ ꯅꯪꯅ ꯀꯌꯥꯝ ꯋꯥꯔꯝꯒꯅꯤ ꯍꯥꯏꯕꯁꯨ ꯍꯧꯖꯤꯛꯇ ꯈꯪꯂꯦ ꯑꯗꯨꯕꯨ ꯋꯥꯔꯤꯁꯤꯗꯤ ꯀꯅꯥꯅꯁꯨ ꯈꯪꯗꯕꯅ ꯂꯤꯔꯨꯕꯗ ꯀꯅꯥꯅꯁꯨ ꯊꯥꯖꯕꯤꯔꯣꯏ ꯃꯄꯣꯛ ꯑꯃꯒꯤ ꯋꯥꯔꯤ ꯑꯣꯏꯅ ꯊꯣꯛꯈ꯭ꯔꯦ ꯏꯕꯥꯅꯤ ꯇꯥꯏꯕꯪꯗ ꯊꯦꯡꯅꯕꯒꯤ ꯃꯇꯝꯁꯨ ꯊꯦꯡꯈ꯭ꯔꯦ ꯑꯅꯧꯕ ꯃꯄꯣꯛꯁꯤꯗ ꯑꯩꯒꯤ ꯊꯃꯣꯏꯗꯤ ꯅꯪꯒꯤ ꯆꯤꯆꯦꯒꯤ ꯅꯠꯇꯅ ꯑꯇꯣꯞꯄ ꯃꯐꯝ ꯀꯅꯥꯝꯇꯒꯤ ꯈꯛꯂꯝꯗ꯭ꯔꯦ ꯆꯤꯆꯦꯕꯨ ꯂꯨꯅ ꯇꯧꯕꯤꯌꯨꯀꯣ ꯑꯗꯨ ꯍꯥꯏꯔꯒ ꯗꯨꯁꯤꯂꯥ ꯃꯄꯤ ꯁꯤꯟꯊꯔꯛꯂꯤ ꯗꯤꯄꯛꯅ ꯃꯄꯤꯗꯨ ꯇꯩꯊꯣꯛꯄꯤꯗꯨꯅ ꯃꯀꯣꯛꯇ ꯅꯨꯡꯁꯤꯅ ꯅꯥꯟꯊꯕꯤꯔꯒ ꯅꯪꯅ ꯉꯁꯤ ꯐꯪꯂꯤꯕ ꯅꯨꯡꯁꯤꯁꯥꯞꯇꯨꯒꯤ ꯆꯩꯊꯦꯡꯗꯣ ꯑꯩꯅ ꯄꯤꯈꯤꯕ ꯅꯨꯡꯁꯤꯁꯥꯞꯅꯤ ꯈꯜꯂꯒ ꯉꯁꯤ ꯈꯨꯠꯁꯤꯅ ꯅꯥꯟꯊꯗꯨꯅ ꯀꯣꯛꯄꯤꯔꯕꯅꯤ ꯍꯥꯟꯅꯒꯤ ꯆꯅꯩꯅꯕ ꯃꯄꯣꯛꯇꯨꯒꯤ ꯋꯥꯈꯜ ꯀꯥꯎꯊꯣꯛꯄ ꯑꯣꯏꯔꯣ ꯑꯅꯧꯕ ꯂꯥꯛꯀꯗꯧꯔꯤꯕ ꯄꯨꯟꯁꯤ ꯑꯁꯤꯗ ꯃꯥꯏ ꯑꯣꯟꯁꯤꯟꯗꯨꯅ ꯍꯦꯟꯅ ꯐꯕ ꯄꯨꯟꯁꯤ ꯑꯃ ꯑꯣꯏꯔꯣ ꯅꯄꯨꯔꯣꯏꯕꯒ ꯄꯨꯟꯁꯤ ꯂꯩꯄꯨ ꯁꯦꯝꯗꯨꯅ ꯃꯇꯝ ꯄꯨꯝꯅꯃꯛꯇ ꯅꯄꯨꯔꯣꯏꯕꯅ ꯅꯪꯕꯨ ꯅꯨꯡꯁꯤꯕꯤꯕ ꯊꯥꯖꯕꯤꯕ ꯑꯣꯏꯔꯁꯅꯨ ꯅꯪꯅꯁꯨ ꯅꯄꯨꯔꯣꯏꯕꯕꯨ ꯏꯁꯣꯔꯃꯛꯅꯦꯅ ꯈꯜꯂꯨꯀꯣ ꯃꯅꯦꯝ ꯃꯀꯨꯅ ꯍꯥꯏꯕ ꯏꯟꯕꯤ ꯁꯤꯡꯊꯥꯅꯤꯡꯉꯥꯏ ꯑꯣꯏꯕꯤ ꯌꯣꯡꯕꯨꯔꯦꯝꯕꯤ ꯑꯃ ꯑꯣꯏꯌꯨ ꯗꯨꯁꯤꯂꯥ ꯀꯞꯂꯗꯨꯅ ꯗꯗꯥ ꯑꯩ ꯄꯨꯝꯅꯃꯛ ꯊꯨꯡꯕ ꯑꯣꯏꯖꯔꯒꯦ ꯑꯩꯅ ꯗꯗꯥꯕꯨ ꯅꯨꯡꯁꯤꯈꯤꯕ ꯄꯨꯝꯕꯗꯣ ꯃꯆꯜ ꯑꯃꯅ ꯃꯕꯨꯡꯕꯨ ꯅꯨꯡꯁꯤꯕꯒꯤ ꯃꯔꯤꯗ ꯑꯣꯟꯈ꯭ꯔꯁꯅꯨ ꯑꯩ ꯉꯁꯤꯗꯒꯤ ꯗꯗꯥꯕꯨ ꯏꯕꯨꯡꯃꯛꯅꯦꯅ ꯈꯜꯂꯒꯦ ꯅꯪꯅ ꯑꯩꯕꯨ ꯅꯨꯡꯁꯤꯕꯤꯈꯤꯕ ꯄꯨꯝꯕꯗꯣ ꯅꯄꯨꯔꯣꯏꯕꯅ ꯃꯍꯨꯠ ꯁꯤꯟꯈ꯭ꯔꯁꯅꯨ ꯀꯅꯥꯅꯁꯨ ꯊꯥꯕꯠꯆꯕꯤꯔꯔꯣꯏꯗꯕ ꯃꯄꯣꯛ ꯑꯃꯒꯤ ꯋꯥꯔꯤ ꯀꯅꯥꯅꯁꯨ ꯄꯥꯎꯗꯝꯒꯦ ꯈꯟꯒꯅꯨꯀꯣ ꯑꯃꯨꯛ ꯍꯟꯅ ꯅꯤꯡꯁꯤꯡꯗꯨꯅ ꯊꯃꯣꯏꯕꯨ ꯋꯥꯍꯜꯂꯅꯨ ꯅꯄꯨꯔꯣꯏꯕꯅ ꯄꯤꯕꯤꯕ ꯅꯨꯡꯁꯤꯕꯗꯨꯅꯁꯨ ꯁꯣꯏꯗꯅ ꯃꯨꯠꯈꯤꯒꯅꯤ ꯃꯃꯤ ꯁꯥꯝꯈꯤꯒꯅꯤ ꯅꯨꯡꯁꯤꯒꯤ ꯁꯥꯞꯇꯣ ꯀꯩꯗꯧꯉꯩ ꯂꯥꯛꯀꯅꯤ ꯈꯟꯅ ꯈꯨꯠ ꯁꯥ ꯊꯦꯛꯇꯨꯅ ꯈꯧꯔꯥꯡꯅ ꯉꯥꯏꯖꯔꯛꯄ ꯌꯥꯏꯐꯔꯕ ꯀꯔꯧ ꯅꯨꯃꯤꯠ ꯅꯤꯡꯉꯣꯜ ꯄꯤꯕ ꯑꯅꯤꯒꯤ ꯄꯨꯟꯁꯤ ꯂꯩꯄꯨ ꯁꯦꯝꯒꯗꯕ ꯅꯨꯃꯤꯠ ꯑꯗꯨ ꯌꯧꯔꯛꯂꯤ ꯃꯈꯜ ꯃꯆꯨ ꯀꯌꯥꯒꯤ ꯅꯤꯡꯊꯤꯖꯔꯕ ꯃꯃꯜ ꯌꯥꯝꯂꯕ ꯐꯤꯖꯪ ꯀꯌꯥꯅ ꯂꯩꯇꯦꯡꯗꯨꯅ ꯁꯦꯝꯂꯤ ꯀꯩꯅꯥ ꯑꯣꯏꯒꯗꯧꯔꯤꯕꯤ ꯗꯨꯁꯤꯂꯥꯒꯤ ꯃꯌꯨꯝꯒꯤ ꯊꯣꯡꯒꯥꯜꯗꯒꯤ ꯍꯧꯔꯒ ꯁꯨꯕꯥꯡ ꯀꯩꯅꯥꯅ ꯄꯣꯠꯂꯣꯏ ꯁꯦꯠꯂꯒ ꯐꯝꯒꯗꯕ ꯔꯨꯝ ꯐꯥꯎꯕ ꯍꯥꯟꯅꯗꯒꯤ ꯆꯥꯎꯅ ꯅꯤꯡꯊꯤꯖꯅ ꯁꯥꯔꯤꯕ ꯌꯨꯝ ꯑꯗꯨꯒꯤ ꯃꯒꯨꯜ ꯍꯦꯟꯅ ꯍꯥꯞꯂꯤ ꯅꯤꯡꯊꯤꯖꯅ ꯂꯩꯇꯦꯡꯂꯕ ꯁꯨꯃꯥꯡꯗꯨꯗ ꯊꯥꯔꯤ ꯀꯧꯅꯥꯒꯤ ꯑꯍꯟꯕ ꯐꯛ ꯑꯃ ꯐꯛ ꯑꯗꯨꯒꯤ ꯃꯊꯛꯇ ꯁꯦꯡꯂꯕ ꯑꯉꯧꯕ ꯐꯤ ꯑꯃꯅ ꯀꯨꯞꯂꯤ ꯐꯛꯇꯨꯒꯤ ꯃꯃꯥꯡ ꯊꯪꯕꯗ ꯄꯥꯛꯂꯕ ꯐꯖꯔꯕ ꯁꯤꯡꯒꯥ ꯑꯃꯗ ꯆꯪꯕꯤ ꯂꯥ ꯊꯥꯗꯨꯅ ꯍꯥꯞꯂꯤ ꯑꯉꯧꯕ ꯀꯨꯟꯗꯣ ꯄꯔꯦꯡ ꯅꯨꯡꯁꯤꯔꯕ ꯙꯨꯞ ꯊꯥꯎꯃꯩꯒꯤ ꯃꯅꯝꯇꯅ ꯌꯨꯝꯗꯨꯁꯨ ꯄꯨꯝꯊꯟ ꯊꯟꯈ꯭ꯔꯦ ꯌꯨꯝꯒꯤ ꯃꯃꯥꯡ ꯊꯪꯕ ꯊꯣꯡꯗꯒꯤ ꯊꯣꯛꯂꯛꯂꯤ ꯈꯣꯡꯊꯥꯡ ꯇꯞꯅ ꯀꯩꯅꯥ ꯑꯣꯏꯒꯗꯧꯔꯤꯕꯤ ꯗꯨꯁꯤꯂꯥ ꯄꯥꯝꯃꯨꯕ ꯃꯥꯒꯤ ꯉꯛꯁꯝꯗ ꯍꯨꯛꯆꯅꯕ ꯀꯨꯟꯗꯣ ꯄꯔꯦꯡꯕꯨ ꯂꯦꯡꯂꯒꯦ ꯍꯥꯏꯗꯨꯅ ꯑꯣꯟꯊꯣꯛꯅꯁꯨ ꯐꯖꯈ꯭ꯔꯦꯗ ꯁꯣꯟꯅꯔꯤ ꯉꯥꯡꯅꯔꯤ ꯃꯥꯕꯨ ꯎꯔꯨꯕ ꯀꯌꯥꯅ ꯅꯨꯄꯤ ꯑꯃ ꯑꯣꯏꯕꯒꯤ ꯆꯨꯡ ꯐꯤꯔꯥꯜ ꯆꯥꯔꯕꯤ ꯁꯕꯥꯟꯗꯨꯗ ꯁꯦꯠꯂꯤ ꯈ꯭ꯋꯥꯡꯗ ꯊꯝꯕꯥꯜ ꯂꯩꯅꯥ ꯃꯆꯨꯒꯤ ꯈꯨꯠ ꯆꯪꯅ ꯐꯖꯅ ꯂꯣꯜꯂꯕ ꯊꯝꯕꯥꯜ ꯂꯩꯈꯣꯛ ꯐꯅꯦꯛ ꯊꯥꯡꯖꯒꯨꯝ ꯏꯪꯂꯕꯤ ꯇꯅꯧꯔꯕꯤ ꯀꯨꯆꯨꯗꯨꯗ ꯏꯜꯂꯤ ꯏꯪ ꯏꯪ ꯂꯥꯎꯔꯕ ꯂꯩ ꯃꯆꯨꯒꯤ ꯔꯥꯅꯤ ꯐꯤ ꯅꯤꯡꯊꯤꯔꯕꯤ ꯃꯥꯏꯊꯣꯡꯗꯨꯁꯨ ꯈꯨꯠꯍꯩꯕꯤꯁꯤꯡꯅ ꯅꯤꯡꯊꯤꯅ ꯃꯀꯤ ꯁꯦꯝꯕꯤꯔꯤ ꯍꯥꯟꯅꯗꯒꯤ ꯀꯦꯗꯅ ꯆꯝꯅ ꯅꯤꯡꯊꯤꯖꯔꯕꯤ ꯃꯥꯏꯊꯣꯡꯗꯨꯗ ꯈꯨꯠꯁꯦꯝꯒꯤ ꯈꯠꯆꯕꯒ ꯍꯥꯞꯆꯤꯟꯕꯗꯨꯗꯤ ꯌꯦꯡꯕꯒꯤ ꯄꯦꯟꯕꯕꯨ ꯅꯥꯏꯗ꯭ꯔꯤ ꯐꯣꯇꯣꯒ꯭ꯔꯥꯐꯔ ꯐꯥꯎꯕ ꯁꯨꯇꯤꯡ ꯇꯧꯐꯝ ꯈꯪꯗ꯭ꯔꯤ ꯑꯁꯦꯡꯕ ꯃꯁꯛꯇ ꯑꯃꯨꯛ ꯌꯦꯡ ꯀꯦꯃꯦꯔꯥꯗ ꯇꯥꯔꯤꯕ ꯁꯛꯇꯝꯗꯨꯗ ꯑꯃꯨꯛ ꯌꯦꯡ ꯇꯧꯔꯒ ꯂꯩꯔꯤ ꯗꯨꯁꯤꯂꯥ ꯊꯥꯔꯤꯕ ꯐꯛꯇꯨꯗ ꯂꯩꯕꯛ ꯑꯍꯨꯝꯂꯛ ꯀꯠꯇꯨꯅ ꯀꯥꯈꯠꯂꯛꯂꯒ ꯐꯝꯗꯨꯅ ꯌꯦꯇꯨꯝꯒ ꯂꯪꯒ ꯄꯥꯏꯈꯠꯇꯨꯅ ꯌꯦꯇꯨꯝ ꯍꯥꯟꯅ ꯂꯦꯡꯕ ꯍꯧꯔꯦ ꯅꯥꯛꯌꯦꯠꯇ ꯔꯦꯕꯦꯀꯥ ꯑꯃꯗꯤ ꯃꯦꯂꯤꯇꯥꯅ ꯐꯝꯗꯨꯅ ꯀꯨꯟꯗꯣꯗꯨꯕꯨ ꯂꯦꯡꯕ ꯃꯇꯦꯡ ꯄꯥꯡꯕꯤꯔꯤ ꯀꯨꯟꯗꯣꯗꯨꯕꯨ ꯅꯤꯡꯊꯤꯅ ꯂꯦꯡꯕ ꯂꯣꯏꯈ꯭ꯔꯦ
Imungda changlakduna aroiboina imungi mioisinga chak chaminari. Charibu chakto hanagum yaya langdana chanadri. Tumin luk thanaraga jari. Jari haibudani majilangnadi masa masada phawriba nungaidaba singdo uthoknadana phamjanaduna wa ngangda yam wana khangnaribani. Tumin leinarambadagi Dosilagi mama saklabi mandom chamin thoina chak chakhom mama machada inbirai. Dosila mandom chagi chakdo maya kaduna tapna charaga mapi sintharai. Ningthoi shu mapi sinthaduna Dosila bu themjinbirakli. Karigi kapribano tahoideni he. Gasidi kapata hoide. Indom chana iliba chak se charaga punsi nung sangba nunga yai phaba awat apaling tabo yuko. Ningthoi wa makata bangamdana majing melaga masu kaptana laikri. Ngasai kay pungkatuna wana khangnaramba mayamdo mapiloyna sinthanaragli. Dosilangi pambong henbanaso machada chakchak homama inbirak hairakli. Icha tombia, icha se ipana di pikta pikliba, ipana nang tichazariba, aigi icha tombido adu hoina dum uri. Adubo ngasidi icha se mapumaray pharaktuda yumsibu thadokpagi matamdo yaurakline. Ngasi chaminariba chak asigom Dongtigi chaminaba phangaroiko. Ichadi laibak phabi oyuko. Adu hairaga makut oiduna machagi makokta nantharanga yaiphamangol piri. Dosilagi makura santana mo dosilada chang inbiraduna. Kakadi imite icha ujadabaga nakhoi animag hek pokchabu ichamak dikhada nuksiribani. Ngasida oirapoi ningida nangna yumsige koibada chen chongduna mayamda thauthi saduna saurkhibado. Adubo ngasidi nangi matam laktuna yumsibu thadokduna chatkadawreko. Ngasi kakana iliba chaksena nangi punsigi panggal lausing oyu koibema. Aroi boina machi enina manang nubiwo chak enbiraga konsendona kapli. Pena nang ngasidagi anawu punsi mahongdorobaniko. Nangi hanagom apamaw khudingmak phangde haiduna akhoida ningai tawbado haujikti yadre. Leiramba pot khudingmak yana basinga haigadawani. Ima nangna kaina khraso ngasi phawde imagi minungsidi indom chana watana piri. Mama amagi thaudang chap chana lawbiri. Mina takpide tambide haina kinaba indom chagi mai khugadaba thabakti tawba yadeko. Pisak piklingaidagi akhoigidambak wacharaklaba indom chabu miyamna thakmangna khanahansi. Somdana nupa mayamdaso Awan po jingnagpagi thanglu thangjin koilang nangnari ngahak liraga kondo lengbagi video namlaba photographer jekto so Oscar gi mayumda halagduna Oscar bu thirakli. Bhai photo do hore nang naba semdora. Semdoi ni kaino. Khara chawnu semo. Kaya muk semdoi no. Khangde amta bu yengi photo do. Jek camera do photoklaga yeng haili. Wow, kai khufazano side. Ngawre he. Sumai nek bhaja hobra. Asing badane hena fazawida ai fawo photo ga lofom khangde adam yengaga leiningdana kaiba namito thugai ni ko ai bore luhong bage photographer ama silogana phadoi jala ai oiraso ni oiraso chakmanarani boside nang photo video singdo hayengi numita loina sembulura pirakadaw aduga delete tawko nangonda gamta thamba yam pode thajaba yam minatina aina de studio anauba ma hangda resida nei sage kondoleng bage photo se changna ticket khalisida Adumainga tawramadi studio ga chai khangona chalai sakta sedi nangi oido layer duda amun khamba laira mina masak phajaine kanagi nupino ga hairaga Oscar gi nupini ga haibado namai oidro pamde nongju nung samarak tuda ka ngahinga tongkai thelaga thamdone ba ituda ani do gi wari duda Stephen na ai nga saide ta ge na tabani ko nabani gi wari doi khangwa yamai nga saide Oscar na ngangi bo wasibu taba yari bro Yare, nabari mag chakmay mane. Imung dalaw, buwar mangkre na tinahuri, chak chana ba. Jangan da chathoklaga sasaloy silaga ne, matudo lawruge di khandana swayse wathi tawraga lerami. Hoyne, minay sinang karan darakdana koyat yatawga na mini kaisi kawri. Pura kaw ni phadawni. Hay, minay, nang horan assistant la kainom tharo, nang lano. Saksudi. Yare law, Jack, nang susak chawrisi. Lohong bagi pungja yaurugduna Oscar koget phaijom setuna dol ben khongduna masung mamanaba ahal singaloinana magi taloi oigadoribe dosila balaw balagli
ꯑꯣꯁꯀꯥꯔ ꯃꯟꯗꯤꯔ ꯃꯌꯥꯏꯗꯨꯗ ꯂꯨꯍꯣꯡꯐꯝ ꯐꯥꯟꯗꯨꯗ ꯐꯝꯂꯗꯨꯅ ꯀꯩꯅꯥꯕꯨ ꯊꯣꯛꯂꯛꯄ ꯉꯥꯏꯔꯤ꯫ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡꯗ ꯀꯩꯅꯥ ꯊꯣꯛꯂꯛꯄꯒꯤ ꯄꯨꯡꯆꯥ ꯌꯧꯔꯛꯂꯤ꯫ ꯀꯩꯅꯥ ꯑꯣꯏꯒꯗꯧꯔꯤꯕꯤ ꯗꯨꯁꯤꯂꯥꯗꯣ ꯏꯪꯅ ꯂꯦꯝꯅ ꯃꯣꯡ ꯍꯥꯗꯅ ꯊꯣꯔꯛꯂꯤ꯫ ꯀꯣꯛꯇ ꯀꯖꯦꯡ ꯂꯩ ꯍꯥꯞꯇꯨꯅ ꯈ꯭ꯋꯥꯡꯗ ꯊꯝꯕꯥꯜ ꯂꯩꯈꯣꯛ ꯐꯅꯦꯛ, ꯂꯥꯏꯕꯛꯇ ꯃꯥꯂꯦꯝ ꯂꯩꯁꯥ, ꯌꯦꯡꯕꯗ ꯑꯣꯟꯊꯣꯛꯅ ꯄꯨꯛꯅꯤꯡ ꯍꯨꯈ꯭ꯔꯤ꯫ ꯃꯟꯗꯤꯔ ꯃꯌꯥꯏꯗ ꯊꯣꯛꯂꯛꯇꯨꯅ ꯃꯥꯅ ꯐꯝꯒꯗꯧꯔꯤꯕ ꯃꯣꯟꯇꯦꯛ ꯑꯗꯨꯗ ꯂꯥꯏꯕꯛ ꯀꯠꯇꯨꯅ ꯃꯥꯒꯤ ꯕꯣꯔꯒꯤ ꯃꯅꯥꯛꯇ ꯐꯝꯊꯔꯛꯂꯤ꯫ ꯃꯃꯥꯁꯥꯕꯤ ꯃꯦꯝꯊꯣꯏꯅ ꯃꯆꯥ ꯃꯌꯥ ꯑꯅꯤꯒꯤ ꯃꯈꯨꯠꯄꯨ ꯀꯨꯏꯖ ꯄꯨꯟꯗꯨꯅ ꯄꯨꯟꯁꯤꯒꯤ ꯊꯥꯗꯣꯛꯅꯕ ꯌꯥꯗꯦ, ꯉꯁꯤ ꯄꯨꯜꯂꯤꯕ ꯊꯧꯔꯤ ꯑꯁꯤꯅ ꯅꯨꯡꯁꯤ ꯊꯧꯔꯤ ꯑꯣꯏꯗꯨꯅ ꯄꯨꯟꯁꯤ ꯆꯨꯞꯄ ꯆꯦꯠꯅ ꯄꯨꯜꯂꯕꯅꯤ ꯍꯥꯏꯕ ꯃꯇꯥꯒꯨꯝ ꯄꯨꯟꯁꯤꯟꯕꯤꯔꯤ꯫ ꯃꯌꯥꯝ ꯄꯨꯟꯅ ꯗꯥꯟ ꯊꯥꯗꯕ ꯂꯣꯏꯔꯒ ꯗꯨꯁꯤꯂꯥ ꯍꯧꯒꯠꯇꯨꯅ ꯃꯄꯨꯔꯣꯏꯕꯕꯨ ꯇꯔꯦꯠꯂꯛ ꯀꯣꯏꯗꯨꯅ ꯂꯩ ꯆꯥꯏꯕ ꯂꯣꯏꯔꯒ ꯀꯨꯟꯗꯣꯁꯨ ꯍꯨꯛꯈ꯭ꯔꯤ꯫ ꯑꯣꯁꯀꯥꯔꯅꯁꯨ ꯑꯃꯨꯛ ꯗꯨꯁꯤꯂꯥꯗ ꯀꯨꯟꯗꯣꯗꯨꯕꯨ ꯄꯥꯏꯔꯗꯨꯅ ꯅꯨꯡꯁꯤꯅ ꯑꯁꯣꯏ ꯑꯉꯥꯝ ꯌꯥꯎꯗꯅ ꯉꯁꯤꯗꯒꯤ ꯃꯥꯒꯤ ꯇꯥꯂꯣꯏꯁꯤꯡꯗ ꯆꯜꯂꯕꯅꯤ ꯈꯟꯗꯨꯅ ꯍꯨꯛꯄꯤꯈ꯭ꯔꯤ꯫ ꯑꯁꯨꯝꯅ ꯑꯁꯣꯏ ꯑꯉꯥꯝ ꯌꯥꯎꯗꯅ ꯄꯨꯟꯁꯤ ꯂꯩꯄꯨꯜ ꯁꯦꯝꯕ ꯂꯣꯏꯈ꯭ꯔꯤ꯫ ꯕꯣꯔ ꯀꯩꯅꯥ ꯊꯣꯏꯗꯤꯡ ꯀꯥꯡꯁꯨꯕꯤ ꯏꯟꯅꯕ ꯂꯣꯏꯔꯒ ꯉꯥꯏꯁꯦꯟ ꯀ꯭ꯋꯥ ꯂꯥꯟꯅꯕ ꯂꯣꯏꯗꯨꯅ ꯕꯣꯔꯁꯨ ꯆꯠꯈ꯭ꯔꯤ꯫ ꯗꯨꯁꯤꯂꯥꯁꯨ ꯃꯁꯨꯡ ꯃꯃꯥꯟꯅꯕꯤ ꯑꯍꯜꯁꯤꯡꯒ ꯂꯣꯏꯅꯅ ꯅꯨꯄꯥ ꯃꯌꯨꯝꯗ ꯊꯤꯜꯂꯛꯂꯤ꯫ ꯉꯥꯏꯍꯥꯛ ꯂꯩꯔꯒꯗꯤ ꯃꯤ ꯃꯊꯪ ꯃꯊꯪ ꯆꯠꯅꯕ ꯊꯣꯛꯅꯈ꯭ꯔꯤ꯫ ꯃꯄꯥ ꯃꯈꯨꯔꯥ ꯑꯍꯜꯁꯤꯡꯅ ꯗꯨꯁꯤꯂꯥꯕꯨ ꯌꯥꯏꯐ ꯃꯪꯒꯣꯜ ꯄꯤꯔꯝꯗꯨꯅ ꯍꯟꯅꯈ꯭ꯔꯤ꯫ ꯗꯨꯁꯤꯂꯥ ꯊꯦꯡꯕ ꯌꯥꯗꯅ ꯀꯞꯂꯒ ꯂꯩꯍꯧꯔꯤ꯫ ꯃꯅꯥꯎꯅꯨꯄꯤꯒꯤ ꯃꯇꯧ ꯎꯕꯗ ꯃꯆꯦꯗꯤ ꯃꯅꯥꯎꯅꯨꯄꯤꯕꯨ ꯊꯥꯗꯣꯛꯂꯝꯕ ꯉꯝꯗ꯭ꯔꯤ꯫ ꯃꯆꯤꯟ ꯃꯅꯥꯎ ꯀꯣꯟꯗꯨꯅ ꯀꯞꯃꯤꯟꯅꯔꯒ ꯂꯩꯈ꯭ꯔꯤ꯫ ꯇꯟꯖꯥꯗꯨꯗ ꯗꯤꯄꯛ ꯆꯪꯂꯛꯇꯨꯅ ꯃꯆꯤꯟ ꯃꯅꯥꯎꯕꯨ ꯊꯦꯝꯖꯤꯟꯕꯤꯔꯤ꯫ ꯑꯕꯦꯝꯃ, ꯅꯪꯅ ꯑꯗꯨꯃꯥꯏꯅ ꯀꯞꯁꯜꯂꯗꯤ ꯌꯥꯔꯣꯏ, ꯅꯪꯅ ꯊꯦꯝꯕꯤꯒꯗ꯭ꯔꯥ ꯍꯥꯏꯔꯒ꯫ ꯗꯗꯥ, ꯑꯩꯈꯣꯏ ꯕꯦꯅꯥꯎꯁꯦ ꯉꯁꯤꯗꯤ ꯌꯨꯝꯁꯤꯗ ꯂꯩꯍꯧꯔꯅꯤꯀꯣ? ꯕꯦꯅꯥꯎ, ꯅꯪ ꯀꯞꯄꯅꯨ ꯀꯩꯗꯧꯔꯒꯦ? ꯆꯤꯆꯦꯁꯦ ꯈꯣꯡ ꯊꯥꯡꯗꯣꯛꯂꯒ ꯆꯠꯄ ꯉꯝꯗ꯭ꯔꯦ꯫ ꯆꯦ, ꯉꯁꯤꯗꯒꯤ ꯏꯆꯤꯜ ꯏꯅꯥꯎꯁꯦ ꯁꯨꯝ ꯇꯥꯝꯅꯕ ꯍꯥꯏꯗꯣ ꯑꯣꯏꯈ꯭ꯔꯅꯤꯀꯣ? ꯍꯥꯟꯅꯒꯨꯝ ꯏꯆꯤꯜ ꯏꯅꯥꯎ ꯂꯩꯃꯤꯟꯅꯕ ꯐꯪꯉꯔꯣꯏꯀꯣ? ꯕꯦꯅꯥꯎ, ꯆꯤꯆꯦ ꯍꯌꯦꯡ ꯉꯟꯅ ꯂꯥꯛꯀꯦꯀꯣ? ꯀꯞꯄ ꯇꯣꯛꯑꯣ, ꯆꯤꯆꯦ ꯆꯠꯂꯨꯈꯤꯒꯦ꯫ ꯏꯅꯤ ꯃꯅꯥꯎꯅꯨꯄꯤꯒꯤ ꯃꯄꯤ ꯇꯩꯊꯣꯛꯄꯤꯗꯨꯅ ꯊꯣꯛꯈ꯭ꯔꯤ꯫ ꯗꯤꯄꯥ ꯗꯨꯁꯤꯂꯥꯗ ꯃꯀꯣꯛꯇ ꯅꯥꯟꯊꯕꯤꯔꯒ ꯁꯦꯜ ꯂꯧꯊꯣꯛꯇꯨꯅ ꯄꯤꯔꯒ ꯍꯥꯏꯔꯛꯂꯤ꯫ ꯕꯦꯅꯥꯎ, ꯅꯨꯡꯉꯥꯏ ꯌꯥꯏꯐꯕꯤ ꯑꯣꯏꯌꯨꯀꯣ꯫ ꯅꯄꯨꯔꯣꯏꯕꯒꯤ ꯃꯔꯨꯝ ꯊꯨꯞꯅ ꯑꯀꯤ ꯇꯨꯖꯨꯡ ꯂꯩꯇꯅ ꯅꯨꯡꯉꯥꯏꯅ ꯄꯥꯟꯕ ꯑꯣꯏꯌꯨ꯫ ꯉꯁꯤ ꯍꯧꯔꯤꯕ ꯑꯅꯧꯕ ꯄꯨꯟꯁꯤꯁꯤꯗꯒꯤ ꯂꯥꯛꯀꯗꯧꯔꯤꯕ ꯄꯨꯝꯕ ꯑꯐꯕꯇ ꯑꯣꯏꯌꯨꯀꯣ꯫ ꯅꯅꯦꯝ ꯅꯀꯨꯅ ꯍꯥꯏꯕ ꯏꯟꯕꯤ, ꯅꯄꯨꯔꯣꯏꯕꯕꯨ ꯏꯁꯣꯔꯃꯛꯅꯤꯅ ꯈꯟꯕꯤ ꯑꯐꯕꯤ ꯅꯨꯄꯤ ꯑꯃ ꯑꯣꯏꯌꯨ꯫ ꯗꯗꯥ ꯍꯣꯏꯁꯨ ꯆꯠꯂꯒꯦ, ꯀꯞꯄ ꯇꯣꯛꯑꯣ꯫ ꯗꯗꯥ,